Ngasigi wari asi hꯧd꯭ꯔꯤꯉꯩꯒꯤ mamangda karigumba amatang ningsingjage. Ngasi hapliba wari asi 1001 Arabian Nights ki anisuba sarukni. Anisuba saruk asidagi hauraga tarabadi wari asi gyan taba watlani. Aduna ahanba saruk adu description da link pijari masida changlaga tabiyu. Ahanba saruk haifet ningsingba oina wari matek ama panjaramge. Seherazadena Sultanda luhonglaba matungni. Luhongba numita Seherana Sultangi ayaba lauraga manaw nupibu konungda kaurami. Machin manaw ani yamna nungsinay. Hayeng nong nganbagadi mahak taibang asida layraroy. Aduna numidang sima manaw nupiga punna Sultangi kada tumjage hayrami. Sultana Seherazadena haijaba wafam adu yabirami. Hayeng ayuk nong nganbagadi Sehera magi nupa Sultana makhauri metuna hatkragani. Aduna Seherana manaw nupi Dinarzadeda nong ngangadaba pung ama watlingayda mahakpu hawdoklau hayrami. Machebu hawdoklaga ngasina aroiba numitni. Iche, hayengdagidi ayna nangi wari tabasu phanglaroy. Iche nangbu ubasu phanglaroy. Aduna wari amakhakta libiduna tahanbiyu hayrakhi. Manaw nupigi wafam asigi ayaba Seherana Sultandagi lawki. Sultana wari libagi ayaba adu pirakhi. Seherana ahanba wari asumna haurai. Mamangay matam amada lalonba nipa ama layrami. Mahaki yamlaba maran mathum layrami. Laybag amadagi laybag amada chatuna lalonbagi thabak tawrami. Mahakki thabak asina maram oiraga laybag khudingda chatuna lalonbagi thabak tawba amadi mi unaba darkar oirami. Nongma mahakna atopa laybag amada lalonbagi thabak ama chatnabagi mayumdagi thoklaklami. Lalonba nupa asina sagol ama thawrami. Khongchat asi chatpada chanaba haiduna biscuits kharaga akangba athumba hai kharaga purami. Maramdi mahakna chatgadoriba sanglaba lambel asida leikangla kaya phauduna chatkani. Mafam aduda chana thaknaba amata phangde. Numit kharani leiraga mahakna chatliba mafam aduda lambida asoi angam amata thoktuna yaure. Lalon itiki wari watai sanabasu loire. Mana mayum maikaida amuk hana laknaba sem saba horame. Lalon banupa asina mayumda halakpagi marini suba numitni. Numit asida nungsagi maysa asi asuki matik kalami. Mahakna matam khara u pambisingi makhada phamduna ngaihak pothage khalami. Mahakna achauba u pambi amagi makhada urumda phamlami. U pambi adugi makhongda aruba phajaraba isingi iput ama layramkhi. Lalon manupa asina magi sagol adubu usa amada punchalamlaga mahakna iput adugi manakta chatuna phamlami. Iput aduda phamlaga mana purakhiba acha athak biscuits amadi athumba akangba hai adu puthoklaga charami. Mahakna chaba loiraga makhut amadi mamai mamit adu iput adugi manungda hamjillami. Mahakna mamai mamit taba loirakpada yamna chawba miyoiba manba hingchaba ama guha manungdagi phawgatlaki. Yamna chawraba hingchaba adu yamna sauna magi manakta lakhi. Makhuttasu thang athauba thangsang ama pairami. Yamna chawba nupa aduna ahauba khonjelda kap lauraga hairakhi. Hawgatlu nupa, nangna aigi icha nupa hatkibagi laman singba oina aina nangbu hawjik hatpa tare. Hingchaba asi hawjiksu yamna sauna law khonglami. Khanghaudana thoklakhiba hingchaba asigi sauraba akiba phanglaba kholaw amadi masak asi ubada lalonba nupa asi yamna kikhi. Kimanbana wa ngangba phawba thoklamde. Yamna nik lawba khonjelda kimankhibana lalonba asina khumlai. Pukchel chawraba ibungo, aina nangi nafamda kari karamba iran leiba thabak tawkhibagino ibungo na aibu hatkani haina takpiriba asibo. Hingchaba aduna hawjiksu sauna lawrakhi. Aina nangbu mafam asida hawjikmak hatkani. Nangna aigi ichanupa hatkibani. Lalonbana amuk khumi.
"ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯍꯥꯠꯈꯤꯕꯅꯣ? ꯑꯩꯗꯤ ꯃꯥꯕꯨ ꯃꯁꯛꯁꯨ ꯈꯪꯗꯦ. ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ." ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯂꯣꯟꯕ ꯅꯤꯄꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯀꯔꯝꯅ ꯍꯥꯠꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ "ꯁꯛꯈꯪꯗꯕ ꯅꯨꯄꯥ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯝꯈꯤꯗꯕ꯭ꯔꯥ? ꯎꯖꯥꯎ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯒ ꯅꯪꯅ ꯏꯐꯨꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯈꯤꯗꯕ꯭ꯔꯥ? ꯅꯪꯅ ꯅꯪꯒꯤ ꯈꯥꯎꯗꯒꯤ ꯑꯀꯪꯕ ꯑꯊꯨꯝꯕ ꯍꯩ ꯈꯔ ꯆꯥꯈꯤꯗꯕ꯭ꯔꯥ? ꯅꯪꯅ ꯍꯩꯁꯤꯡ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯅꯈꯨꯠꯅ ꯂꯩꯃꯥꯏꯗꯒꯤ ꯅꯨꯡ ꯃꯆꯥ ꯃꯆꯥ ꯈꯔ ꯈꯨꯜꯂꯒ ꯍꯨꯟꯕ ꯁꯥꯟꯅꯈꯤꯗꯕ꯭ꯔꯥ? ꯍꯥꯏꯌꯨ." ꯂꯂꯣꯟꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯍꯣꯏ, ꯑꯆꯨꯝꯕꯅꯦ. ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯈꯤ." ꯍꯤꯡꯆꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯔꯣ ꯅꯨꯄꯥ. ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯒꯦ꯫ ꯅꯪꯅ ꯍꯩ ꯑꯀꯪꯕ ꯈꯔ ꯆꯥꯅ ꯆꯥꯅ ꯅꯨꯡ ꯈꯨꯟꯗꯨꯅ ꯍꯨꯟꯕ ꯁꯥꯟꯅꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯅꯪꯅ ꯍꯨꯜꯂꯛꯈꯤꯕ ꯅꯨꯡ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯒꯤ ꯃꯃꯤꯠꯇ ꯄꯥꯟꯈꯤ, ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯀꯥꯏꯈꯤ꯫ ꯃꯃꯤꯠꯇ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯏꯆꯥꯅꯨꯄꯥꯅ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯗꯨꯅ ꯁꯤꯈꯤ." ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯂꯣꯟꯕꯅ ꯀꯞꯂꯒ ꯍꯤꯡꯆꯥꯕꯗ ꯍꯥꯏꯖꯔꯛꯈꯤ, "ꯍꯣ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯇꯁꯦꯡꯅ." ꯍꯤꯡꯆꯥꯕꯅ ꯁꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯀꯔꯤ ꯍꯥꯏꯕ ꯃꯤꯍꯥꯠꯄ? ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ? ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯒꯤꯗꯃꯛꯇ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ." ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯆꯨꯝꯃꯦ. ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯕꯨ ꯁꯣꯏꯕꯗꯒꯤ ꯍꯥꯠꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯈꯤꯕ ꯅꯠꯆꯗꯦ. ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ." ꯍꯤꯡꯆꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯒ ꯏꯆꯥꯅꯤꯄꯥ ꯁꯤꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯒꯗꯧꯔꯤꯕꯅꯤ. ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯍꯥꯠꯈꯤꯕꯅꯤ. ꯍꯧꯖꯤꯛ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯍꯥꯠꯀꯅꯤ." ꯃꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯉꯛꯊꯤ ꯆꯞꯂꯝꯃꯤ. ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯋꯥꯡꯅ ꯋꯥꯡꯅ ꯂꯪꯈꯠꯂꯒ ꯊꯥꯗꯔꯝꯃꯤ. ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯋꯥꯡꯅ ꯑꯇꯤꯌꯥꯗ ꯂꯪꯈꯠꯂꯒ ꯃꯥꯒꯤ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯉꯛꯇ ꯀꯛꯀꯗꯕꯒꯤ ꯍꯣꯠꯅꯔꯝꯃꯤ. ꯃꯇꯝ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯒꯗꯧꯔꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯖꯔꯛꯈꯤ. ꯂꯂꯣꯟꯕ ꯑꯗꯨꯅ ꯍꯤꯡꯆꯥꯕꯗ ꯃꯌꯨꯝꯗ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯂꯩꯍꯧꯔꯤ ꯍꯥꯏꯔꯝꯃꯤ. ꯃꯈꯣꯏꯅ ꯃꯥꯕꯨ ꯍꯜꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯅꯤ. ꯏꯕꯨꯡꯉꯣꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯏꯇꯨ ꯏꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯃꯥꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ. ꯃꯆꯥ ꯁꯤꯈꯤꯕꯒꯤ ꯁꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯗꯤ ꯊꯥꯗꯣꯛꯂꯝꯗꯦ. ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯍꯦꯔꯥꯖꯥꯗꯦꯅ ꯃꯅꯥꯎꯅꯨꯄꯤꯗ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯅꯣꯡ ꯉꯥꯜꯂꯦ ꯈꯪꯂꯛꯂꯝꯃꯤ. ꯁꯨꯜꯇꯥꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯗꯔꯕꯥꯔꯒꯤ ꯃꯤꯐꯝ ꯐꯝꯕ ꯌꯥꯎꯏ. ꯑꯗꯨꯅ ꯁꯦꯍꯦꯔꯥꯖꯥꯗꯦꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯕ ꯇꯣꯛꯂꯝꯃꯤ. ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯂꯣꯏꯔꯝꯗ꯭ꯔꯤ. ꯃꯅꯥꯎꯅꯨꯄꯤ ꯗꯤꯅꯔꯖꯥꯗꯦꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯋꯥꯔꯤ ꯑꯁꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ." ꯁꯦꯍꯦꯔꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯃꯈꯥ ꯂꯦꯝꯍꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ. ꯅꯪꯅꯁꯨ ꯍꯌꯦꯡ ꯇꯥꯔꯒ ꯁꯣꯏꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯒꯅꯤ. ꯑꯗꯨꯕꯨ ꯁꯨꯜꯇꯥꯟꯅ ꯑꯩꯕꯨ ꯅꯣꯡꯃꯒ ꯃꯈꯥ ꯇꯥꯅ ꯍꯤꯡꯅꯕꯒꯤ ꯃꯇꯝ ꯄꯤꯔꯕꯗꯤ ꯑꯩꯅ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯗ ꯋꯥꯔꯤ ꯃꯈꯥ ꯁꯣꯏꯗꯅ ಲಿಬಿಗನಿ." ꯁꯨꯜꯇꯥꯟ ꯁꯥꯍꯔꯤꯌꯥꯁꯨ ꯁꯦꯍꯦꯔꯥꯒꯤ ꯑꯉꯛꯄ ꯋꯥꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯃꯤ. ꯁꯨꯜꯇꯥꯟꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯍꯌꯦꯡ ꯐꯥꯎꯕ ꯉꯥꯏꯕ ꯉꯝꯒꯅꯤ. ꯅꯪꯅ ꯋꯥꯔꯤ ꯂꯤꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯅꯪꯕꯨꯗꯤ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯄ ꯌꯥꯏ. ꯋꯥꯔꯤꯗꯤ ꯂꯤꯕ ꯂꯣꯏꯁꯤꯜꯂꯝꯈꯣ." ꯃꯆꯥꯅꯨꯄꯤ ꯁꯦꯍꯦꯔꯥꯅ ꯁꯨꯜꯇꯥꯟꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯍꯦꯔꯥꯒꯤ ꯃꯄꯥꯅ ꯀꯝꯗꯧꯔꯤ? ꯃꯄꯥ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯋꯥꯕ ꯇꯧꯐꯝ ꯈꯪꯗꯕ ꯃꯇꯧꯗ ꯂꯩꯔꯝꯃꯤ. ꯃꯆꯥꯅꯨꯄꯤꯕꯨ ꯈꯪꯍꯧꯗꯅ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯕꯨꯛꯅꯤꯡ ꯂꯩꯇꯥꯗꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯨꯜꯇꯥꯟꯅ ꯗꯔꯕꯥꯔꯒꯤ ꯃꯤꯐꯝ ꯌꯥꯎꯕ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯈꯖꯤꯛꯇꯤ ꯋꯥꯈꯜ ꯄꯣꯊꯥꯔꯝꯃꯤ.
ꯃꯍꯥꯛꯅ ꯈꯜꯂꯨꯕꯅ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝꯅ ꯁꯨꯜꯇꯥꯟꯒꯤ ꯃꯃꯥꯏꯗ ꯂꯥꯛꯁꯟꯕ ꯉꯝꯗꯅ ꯁꯥꯎꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯧꯅ ꯂꯨꯍꯣꯡꯂꯛꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯥ ꯃꯅꯨꯡꯗ ꯁꯤꯅ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯨꯜꯇꯥꯟꯒꯤ ꯃꯃꯥꯏꯗ ꯍꯔꯥꯎꯕ ꯇꯌꯥꯝꯕ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯥꯛꯄ ꯎꯕꯗ ꯁꯦꯍꯦꯔꯥꯒꯤ ꯃꯄꯥꯗꯣ ꯈꯔꯗꯤ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯑꯌꯨꯛꯇ ꯗꯤꯅꯔꯖꯥꯗꯦꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ, "ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ, ꯅꯪ ꯇꯨꯝꯕ ꯍꯧꯒꯠꯂꯕꯗꯤ ꯉꯔꯥꯡꯒꯤ ꯂꯣꯏꯁꯤꯟꯈꯤꯗꯕ ꯋꯥꯔꯤ ꯑꯗꯣ ꯃꯈꯥ តាꯅ ꯑꯃꯨꯛ ꯂꯤꯕꯤꯔꯣ." ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯁꯨꯜꯇꯥꯟꯅꯁꯨ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯉꯔꯥꯡ ꯂꯤꯈꯤꯕ ꯋꯥꯔꯤ ꯂꯂꯣꯟꯕ ꯑꯃꯗꯤ ꯍꯤꯡꯆꯥꯕ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯂꯣꯏꯁꯜꯂꯣ꯫ ꯑꯩ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯈꯪꯅꯤꯡꯂꯦ." ꯃꯁꯤꯗꯒꯤ ꯁꯦꯍꯦꯔꯥꯖꯥꯗꯦꯅ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁꯨꯜꯇꯥꯟꯅ ꯁꯦꯍꯦꯔꯥꯖꯥꯗꯦꯅ ꯑꯉꯛꯄ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯈꯤ꯫ ꯑꯗꯨꯒ ꯁꯨꯜꯇꯥꯟꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯨꯜꯇꯥꯅꯥꯕꯨ ꯍꯤꯡꯍꯟꯗꯨꯅ ꯊꯝꯈꯤ꯫ ꯁꯦꯍꯦꯔꯥꯅ ꯂꯂꯣꯟꯕ ꯑꯃꯗꯤ ꯍꯤꯡꯆꯥꯕꯒꯤ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯏ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯅ ꯃꯍꯥꯛꯄꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯂꯣꯟꯕ ꯑꯗꯨꯅ ꯍꯤꯡꯆꯥꯕꯗ ꯍꯥꯏꯔꯛꯏ, "ꯋꯥꯍꯩ ꯑꯃꯠꯇꯒ ꯍꯥꯏꯖꯅꯕ ꯇꯟꯖꯥ ꯄꯤꯕꯤꯌꯨ꯫ ꯍꯦ ꯀꯟ ꯊꯧꯔꯕ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯇꯝ ꯈꯖꯤꯛꯇꯒ ꯄꯤꯕꯤꯌꯨ꯫ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯌꯨꯝꯗ ꯑꯃꯨꯛꯇꯪ ꯆꯠꯀꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯡꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯎꯅꯖꯔꯨꯒꯦ꯫ ꯃꯈꯣꯏꯅ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯅꯕ ꯃꯔꯝ ꯑꯃꯨꯛꯇ ꯁꯤꯜꯂꯝꯈꯤꯒꯦ꯫ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯏꯔꯜ ꯏꯊꯨꯝꯁꯤꯡ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯇꯥꯛꯂꯝꯈꯤꯒꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯒ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯂꯧꯕꯤꯌꯨ." ꯍꯤꯡꯆꯥꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ?" ꯂꯂꯣꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤ, ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯍꯟꯕꯤꯔꯕꯗꯤ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ." ꯍꯤꯡꯆꯥꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯅꯪ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯀꯌꯥꯗꯤ ꯄꯥꯝꯃꯤ?" ꯂꯂꯣꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯊꯧꯅꯥ ꯐꯔꯕ ꯏꯕꯨꯡꯉꯣ, ꯑꯩꯉꯣꯟꯗ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯗꯤ ꯄꯤꯕꯤꯌꯨ꯫ ꯉꯁꯤꯗꯒꯤꯅ ꯊꯥ 12 ꯍꯦꯛ ꯃꯄꯨꯡ ꯐꯥꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯪꯕꯨ ꯂꯥꯛꯄ." ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯊꯟꯇ ꯍꯧꯖꯤꯛꯇꯤ ꯏꯐꯨꯠ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯊꯋꯥꯏ ꯃꯥꯡꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯝꯕꯗꯒꯤ ꯃꯥꯡꯍꯧꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯂꯣꯟꯕꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯣꯛꯈꯤ꯫ ꯃꯇꯨ ꯃꯆꯥ ꯎꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯦꯝꯕ ꯌꯥꯗꯅ ꯀꯟꯅ ꯀꯞꯄꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯄꯥꯗ ꯊꯣꯛꯂꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯛꯏ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯅꯥꯏ-ꯅꯨꯕꯤꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯇꯝꯕꯤꯌꯣ." ꯑꯔꯣꯏꯕꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯀꯨꯏꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯂꯂꯣꯟꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯏꯕꯦꯝꯃ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯏꯕꯪꯗ ꯍꯤꯡꯒꯗꯕ ꯆꯍꯤ ꯁꯨꯞꯅꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯦ." ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯃꯇꯨ ꯃꯆꯥꯁꯤꯡꯗ ꯇꯝꯂꯦ꯫ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯗ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯅꯤꯖꯈꯤꯕ ꯑꯃꯗꯤ ꯆꯍꯤ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯊꯋꯥꯏ ꯀꯠꯂꯨꯒꯗꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯦ꯫ ꯃꯇꯨ ꯃꯆꯥꯁꯤꯡꯅ ꯃꯄꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯄ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯁꯤꯟꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯇꯣꯟꯕ ꯄꯩꯁꯥꯁꯤꯡ ꯁꯤꯡꯗꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯇꯣꯟꯈꯤꯕ ꯄꯩꯁꯥꯁꯤꯡꯁꯨ ꯊꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯇꯝꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯉꯝꯖꯕ ꯗꯥꯟꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯅꯕ
ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯁꯨ ꯃꯅꯤꯡ ꯇꯝꯖꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯑꯁꯤ ꯈꯪꯍꯧꯗꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯃꯇꯝ ꯌꯧꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯇꯨ ꯃꯆꯥꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯊꯃꯣꯏꯗ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯩꯆꯥꯛꯅ ꯄꯤꯛ ꯊꯜꯂꯦ꯫ ꯃꯃꯤꯠꯇꯅ ꯄꯤꯅ ꯄꯨꯝꯀꯣꯏ ꯀꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯗ ꯊꯥꯔꯝꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛ ꯍꯤꯡꯆꯥꯕꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯃꯍꯥꯛꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯦ ꯑꯗꯨꯒ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯃꯣꯏꯗꯗꯤ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯕꯗꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯐꯨꯠꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯁꯖꯤ ꯑꯃꯣꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅ ꯀꯧꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯛꯂꯕ ꯃꯤ ꯄꯣꯡ ꯇꯥꯗꯕ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯅꯊꯟꯇ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯃꯐꯝ ꯑꯁꯤ ꯁꯛꯇꯤ ꯂꯩꯕ ꯍꯤꯡꯆꯥꯕꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯐꯖꯔꯕ ꯎꯄꯥꯜ ꯑꯁꯤꯒ ꯏꯐꯨꯠ ꯑꯁꯤꯒ ꯎꯕꯗ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯏꯗꯅ ꯁꯨꯝꯍꯠꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯂꯩꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯃꯁꯤꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯑꯉꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯐꯔꯦ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯒꯦ꯫ ꯍꯤꯡꯆꯥꯕꯒ ꯅꯪꯒꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯗꯨ ꯑꯩꯁꯨ ꯃꯨꯟꯅ ꯇꯥꯔꯒꯦ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕ ꯑꯗꯨꯁꯨ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯂꯣꯟꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯑꯇꯣꯞꯄ ꯍꯅꯨꯕ ꯑꯃ ꯍꯨꯏ ꯑꯃꯨꯕ ꯑꯅꯤꯅ ꯃꯇꯨꯡ ꯏꯜꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯍꯅꯨꯕ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯗ, "ꯅꯈꯣꯏ ꯑꯅꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯍꯅꯨꯕ ꯑꯗꯨꯅ ꯑꯅꯤꯁꯨꯕꯗ ꯂꯥꯛꯄ ꯍꯅꯨꯕ ꯑꯗꯨꯗ ꯂꯂꯣꯟꯕ ꯑꯃꯗꯤ ꯍꯤꯡꯆꯥꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯑꯍꯜ ꯑꯗꯨꯅ ꯑꯉꯛꯄ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯍꯥꯏꯅ ꯐꯝꯊꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯨ ꯑꯩꯁꯨ ꯇꯥꯔꯒꯦ, ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯑꯍꯨꯝꯁꯨꯕ ꯍꯅꯨꯕ ꯑꯃ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯍꯅꯨꯕ ꯑꯁꯤꯅ ꯍꯅꯨꯕ ꯑꯅꯤ ꯑꯗꯨꯗ, "ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯒ ꯐꯝꯃꯤꯟꯅꯔꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯕꯗꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯍꯅꯨꯕ ꯑꯅꯤ ꯑꯁꯤꯅ ꯑꯍꯨꯝꯁꯨꯕ ꯍꯅꯨꯕ ꯑꯗꯨꯗ ꯂꯂꯣꯟꯕ ꯑꯃꯗꯤ ꯍꯤꯡꯆꯥꯕꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯨꯝꯁꯨꯕ ꯍꯅꯨꯕꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯒ ꯀꯔꯤ ꯊꯣꯛꯂꯒꯕꯅꯣ ꯌꯦꯡꯂꯒꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯐꯝꯊꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯑꯊꯥꯞꯄꯗ ꯂꯩꯆꯤꯜ ꯃꯄꯩꯒꯨꯝꯅ ꯄꯥꯏꯔꯤꯕ ꯑꯊꯥꯕ ꯃꯩꯈꯨꯒꯤ ꯃꯄꯩ ꯑꯃ ꯎꯔꯝꯃꯤ꯫ ꯃꯩꯈꯨꯒꯤ ꯃꯄꯩ ꯑꯁꯤ ꯑꯁꯨꯝ ꯅꯛꯁꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯎꯐꯨꯜ ꯃꯄꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯩꯈꯨꯒꯤ ꯃꯄꯩ ꯑꯗꯨ ꯈꯪꯃꯥꯡ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯗꯅ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯅ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯈꯪꯊꯥ ꯊꯥꯗꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯧꯒꯠꯂꯨ ꯅꯨꯄꯥ, ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯠꯈꯤꯕꯒꯤ
ꯑꯩꯅ ꯅꯪ ꯑꯃꯨꯛ ꯍꯥꯠꯀꯅꯤ. ꯃꯇꯝ ꯑꯁꯤꯗ ꯆꯨꯝꯅ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯍꯅꯨꯕ ꯁꯖꯤ ꯑꯃꯣꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯏꯍꯥꯟ ꯍꯥꯟꯕ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯤꯡꯆꯥꯕ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯔꯦꯜ, ꯑꯩꯅ ꯅꯉꯣꯟꯗ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ, ꯅꯪꯒꯤ ꯑꯁꯥꯎꯕ ꯑꯗꯣ ꯈꯖꯤꯛꯇ ꯐꯥꯊꯕꯤꯈꯣ. ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ. ꯑꯩ ꯋꯥꯔꯤ ꯑꯃꯇ ꯂꯤꯖꯒꯦ. ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯁꯖꯤ ꯑꯃꯣꯝ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃꯇ ꯂꯤꯖꯒꯦ. ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯥꯜ ꯑꯁꯤꯅ ꯑꯩ ꯑꯃꯗꯤ ꯁꯖꯤ ꯑꯃꯣꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯉꯛꯄ ꯑꯃꯗꯤ ꯇꯝꯊꯤꯕ ꯑꯣꯏꯔꯕꯗꯤ ꯍꯤꯡꯆꯥꯕ ꯅꯪꯅ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯕు ꯅꯈꯨꯠ ꯄꯦꯟꯅ ꯍꯥꯠꯂꯨ. ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯅꯪꯅ ꯑꯩꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯈꯣ, ꯑꯗꯨꯒ ꯕꯤꯆꯥꯔ ꯑꯃꯨꯛꯇ ꯇꯧꯔꯝꯈꯣ." ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯅꯨꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯦ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯩꯅ ꯅꯉꯣꯟꯗ ꯑꯌꯥꯕ ꯄꯤꯔꯦ. ꯍꯅꯨꯕ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯣ ꯇꯥꯔꯒꯦ." ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯔꯥꯕꯤꯌꯥꯟ ꯅꯥꯏꯠꯁꯀꯤ 2ꯁꯨꯕ ꯁꯔꯨꯛ ꯂꯣꯏꯖꯔꯦ. 3ꯁꯨꯕ ꯁꯔꯨꯛ ꯑꯃꯨꯛ ꯍꯌꯦꯡ ꯍꯥꯞꯆꯔꯛꯂꯒꯦ.